ꯄꯥꯝꯍꯩꯕꯅ ꯆꯠꯈ꯭ꯔꯕꯗ ꯄ꯭ꯔꯤꯌꯥꯁꯨ ꯆꯅꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯆꯅꯨ, ꯄꯥꯝꯍꯩꯕꯁꯦ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦ. ꯃꯥꯒꯤ ꯋꯥꯈꯜꯗ. ꯑꯁ ꯈꯪꯗꯦꯁꯦ. ꯑꯗꯣ ꯍꯜꯂꯁꯦ ꯂꯥꯛꯑꯣꯕ. ꯌꯥꯝꯕꯨ ꯍꯜꯂꯛꯑꯝꯃꯅꯤ. ꯊꯦꯡꯉꯦꯕ. ꯏꯁ ꯀꯩꯅꯣ ꯅꯨꯄꯤꯁꯦ ꯋꯥꯖꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯏꯗ. ꯑꯁꯨꯝ ꯍꯥꯏꯅ ꯂꯛꯅꯔꯛꯂꯝꯃꯤ. ꯆꯅꯨꯁꯨ ꯁꯥꯎꯁꯤꯟꯅꯗꯨꯅ ꯒꯝ ꯂꯥꯎꯅ ꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈꯤ. ꯄ꯭ꯔꯤꯌꯥꯁꯨ ꯂꯥꯎꯗꯨꯅ, ꯑꯩꯃꯥ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ. ꯑꯁꯤ ꯍꯥꯏꯅ ꯍꯣꯇꯦꯜꯒꯤ ꯑꯍꯟ ꯅꯨꯄꯤ ꯑꯗꯨꯗ ꯄꯩꯁꯥ ꯊꯥꯗꯔꯝꯂꯒ ꯕꯣꯔꯥ ꯐꯥꯎ ꯆꯥꯗ ꯃꯥꯁꯨ ꯑꯗꯨꯃꯛ ꯏꯟꯅꯈꯤ. ꯑꯍꯟ ꯑꯗꯨꯅꯁꯨ ꯐꯅꯗꯤ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯇꯥꯕꯤꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯆꯅꯨ ꯆꯥꯛꯈꯨꯝꯗ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯂꯤ. ꯇꯟꯖꯥ ꯑꯗꯨꯗ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯔꯤꯡꯂꯛꯂꯝꯃꯤ. ꯆꯅꯨ ꯌꯥꯝ ꯊꯨꯅꯃꯛ ꯆꯪꯁꯤꯟꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯔꯒ ꯌꯦꯡꯉꯤ. ꯄ꯭ꯔꯤꯌꯥ ꯀꯣꯂꯤꯡ ꯍꯥꯏꯅ ꯊꯥꯔꯤꯕꯗꯨ ꯎꯕꯗ ꯄꯥꯏꯈꯠꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯜꯂꯣ ꯄ꯭ꯔꯤꯌꯥ. ꯑꯩ ꯂꯥꯛꯑꯒꯦ ꯂꯩꯔꯝꯃꯣ. ꯂꯣꯏꯔꯦ ꯂꯣꯏꯁꯤꯟꯕꯁꯨ. ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯣꯟꯗ ꯊꯝꯅꯈꯤ. ꯑꯗꯨꯕꯨ ꯄ꯭ꯔꯤꯌꯥꯒꯤ ꯃꯒꯨꯟ ꯈꯪꯕꯅꯤ ꯆꯅꯨ ꯍꯥꯏꯕꯗꯤ ꯍꯥꯏꯈꯤꯕꯒ ꯄꯥꯏꯔꯛꯄꯅ ꯍꯦꯛꯇ ꯍꯥꯜꯂꯤ ꯍꯥꯏꯕꯅꯤ. ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯖꯩ. ꯒ꯭ꯌꯥꯁ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤꯕ ꯁꯪꯒꯣꯝ ꯑꯗꯨ ꯊꯥꯡꯊꯗꯨꯅ ꯒ꯭ꯂꯥꯁ ꯑꯅꯤꯗ ꯍꯩꯗꯨꯅ ꯕ꯭ꯔꯦꯗꯇ ꯕꯇꯔꯗꯨꯅ ꯑꯃꯨꯛ ꯁꯠ ꯁꯠ ꯇꯩꯗꯨꯅ ꯕꯣꯏꯜ ꯇꯧꯔꯕ ꯌꯦꯔꯨꯝ ꯑꯅꯤꯗꯨꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏꯕ ꯄ꯭ꯂꯦꯠꯇ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯨ ꯃꯁꯥ ꯐ꯭ꯔꯦꯁ ꯑꯣꯏꯔꯨꯔꯒ ꯕꯥꯠꯔꯣꯞꯇꯨ ꯁꯦꯠꯇꯨꯅ ꯇꯥꯋꯦꯜ ꯑꯃꯅ ꯃꯁꯝꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯀꯨꯝꯂꯛꯂꯝꯃꯤ. ꯆꯥꯛꯈꯨꯝꯔꯣꯝꯗꯅꯤ. ꯃꯗꯨꯗ ꯆꯅꯨꯒ ꯍꯦꯛ ꯃꯥꯌꯣꯛꯅꯗꯨꯅ ꯆꯅꯨꯁꯨ ꯊꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯌꯥꯝꯕꯣ ꯕ꯭ꯔꯦꯛꯐꯥꯁꯁꯦ. ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯉꯥꯟꯕꯗꯨ ꯉꯛꯂꯞꯅ ꯌꯦꯡꯗꯨꯅ ꯍꯣꯏ. ꯑꯁꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯪ ꯀꯩ ꯂꯩꯒꯦ ꯌꯥꯝ ꯊꯨꯔꯤꯁꯤꯅ? ꯆꯅꯨꯁꯨ ꯍꯥꯏꯔꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥꯏꯔꯝꯃꯤ. ꯌꯥꯝꯕꯣ ꯑꯩ ꯄ꯭ꯔꯤꯌꯥꯒ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ. ꯑꯗꯣ ꯌꯥꯝꯕꯨꯡꯅ ꯆꯥꯛꯇꯣ ꯑꯗꯨꯝ ꯀꯥꯝꯊꯣꯛꯄꯤꯔꯝꯃꯣ. ꯉꯁꯤꯗꯣ ꯑꯩꯗꯣ ꯐꯔꯛ ꯑꯃ ꯇꯥꯔꯤꯕ. ꯍꯣꯏ ꯌꯥꯔꯦ. ꯆꯥꯛꯇꯤ ꯑꯩ ꯊꯣꯛꯇꯧꯔꯒꯦ. ꯑꯗꯣ ꯅꯪꯒꯤꯗꯤ? ꯑꯩꯒꯤꯗꯤ ꯄ꯭ꯔꯤꯌꯥꯒ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯄ꯭ꯂꯦꯠꯇꯨꯒ ꯇꯧꯗꯨꯅ ꯔꯨꯝ ꯇꯝꯅ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯀꯥꯈꯤ. ꯍꯥꯏꯕꯒ ꯇꯧꯕꯒ ꯄ꯭ꯔꯤꯌꯥꯗꯨ ꯒꯥꯔꯤꯒꯤ ꯍꯣꯔꯣꯟꯗꯨ ꯆꯅꯨꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯌꯥꯝꯅ ꯇꯥꯅꯤꯡꯗꯕ ꯃꯈꯣꯜꯗ ꯈꯣꯡꯂꯛꯂꯝꯃꯤ. ꯆꯅꯨꯁꯨ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯁꯤꯝꯄꯜ ꯑꯣꯏꯕ ꯃꯥꯅ ꯈꯔ ꯂꯤꯠꯄ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯦꯛꯇ ꯂꯤꯠꯇꯨꯅ ꯃꯁꯝ ꯍꯥꯠꯅ ꯁꯪꯒꯣꯝ ꯑꯗꯨ ꯍꯦꯛꯇ ꯀꯪꯊꯛ ꯊꯛꯈꯤ. ꯃꯥꯒꯤ ꯆꯠꯄꯗ ꯄꯨꯒꯗꯕ ꯑꯇꯩ ꯄꯨꯝꯕ ꯁꯨꯔꯗꯨꯅ ꯃꯈꯨꯠꯅ ꯕꯣꯏꯜ ꯇꯧꯔꯕ ꯌꯦꯔꯨꯝ ꯑꯗꯨ ꯃꯌꯥꯗ ꯍꯨꯛꯆꯟꯗꯨꯅ ꯕꯦꯒꯇꯨꯒ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯃꯈꯥ ꯇꯝꯅ ꯆꯦꯟꯊꯔꯛꯂꯝꯃꯤ. ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯨ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯃꯈꯣꯡꯒꯗꯨ ꯅꯤꯛꯇꯨꯅ ꯃꯣꯟ ꯑꯃꯗꯅꯤ ꯃꯥꯅ ꯂꯩꯔꯤꯕ. ꯑꯗꯨꯕꯨ ꯆꯅꯨꯅ ꯊꯣꯛꯈꯤꯕ ꯎꯕꯗ ꯃꯍꯥꯛꯁꯨ ꯁꯪꯒꯣꯝ ꯒ꯭ꯂꯥꯁꯇꯨ ꯑꯃꯨꯛꯇꯪ ꯆꯤꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ. ꯍꯩ ꯐꯖꯅ ꯆꯠꯂꯨꯍꯦ. ꯆꯅꯨꯁꯨ ꯃꯈꯨꯠ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯝꯗꯨꯅ ꯃꯦꯟ ꯗꯣꯔ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ. ꯃꯍꯥꯛꯅ ꯒꯦꯠ ꯌꯧꯔꯛꯂꯕꯗ ꯄ꯭ꯔꯤꯌꯥ ꯑꯗꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯥꯁꯨ ꯆꯪꯉꯛꯇꯨꯅ ナꯀꯟꯒꯤ ꯁꯤꯠꯇ ꯐꯝꯈ꯭ꯔꯒ ꯃꯁꯥꯗꯨ ꯑꯃꯨꯛꯇꯪ ꯁꯣꯔ ꯅꯦꯅꯥ ꯇꯥꯅ ꯍꯣꯟꯗꯣꯛꯆꯩ. ꯄ꯭ꯔꯤꯌꯥꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯃꯇꯥ ꯑꯁꯤ ꯑꯇꯩꯗ ꯐꯖꯅ ꯊꯨꯔꯕꯁꯨ ꯃꯁꯥꯒꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗꯗꯤ ꯇꯞꯆꯩ ꯍꯥꯏꯕꯁꯤ. ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯗꯕꯤ ꯆꯅꯨꯕꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠꯇ ꯂꯩꯔꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ. ꯉꯥꯏꯍꯥꯛꯇꯪ ꯐꯖꯅ ꯐꯝꯃꯨ ꯏꯕꯦꯝꯃ. ꯆꯅꯨꯁꯨ ꯄ꯭ꯔꯤꯌꯥꯗ ꯌꯦꯡꯂꯛꯂꯒ ꯏꯕꯦꯝꯃ ꯅꯪ ꯂꯥꯛꯄꯁꯤꯗ ꯑꯩꯗꯤ ꯊꯨꯅ ꯂꯣꯏꯁꯤꯟꯕꯗ ꯁꯤꯔꯦꯍꯦ. ꯄ꯭ꯔꯤꯌꯥ ꯆꯅꯨꯒꯤ ꯋꯥꯗꯨꯗ ꯅꯣꯛꯇꯨꯅ ꯁꯤꯕ ꯌꯥꯗꯦ. ꯃꯔꯝꯗꯤꯅꯦ ꯑꯕꯣꯛꯁꯨ ꯂꯩꯔꯤ. ꯑꯗꯨꯒ ꯅꯣꯏꯒꯤ ꯑꯃꯁꯨ ꯂꯩꯔꯤ. ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯃꯥ ꯇꯧꯕ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯔꯅꯤꯕ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯆꯅꯨꯗꯨ ꯃꯆꯤꯡ ꯃꯆꯥꯗꯨꯅ ꯄꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯅꯪꯁꯨ ꯀꯥꯔꯟꯗꯤꯕ ꯐꯖꯅ ꯐꯨꯏꯍꯦ. ꯀꯔꯥꯏꯗꯒꯤ ꯃꯃꯤ ꯍꯧꯖꯤꯛꯄꯨ. ꯑꯁ ꯌꯥꯔꯦ ꯊꯧꯔꯣ. ꯑꯣ ꯐꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯊꯧꯖꯔꯒꯦ. ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯗꯨ ꯑꯌꯨꯛ ꯑꯗꯨꯗ ꯃꯣꯏꯔꯥꯡ ꯇꯝꯅ ꯍꯥꯏꯊꯔꯛꯂꯝꯃꯤ.
ꯑꯃꯔꯣꯝꯗ ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯨ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯌꯧꯔꯛꯂꯗꯨꯅ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯝꯕꯗꯨ ꯃꯍꯥꯛꯁꯨ ꯇꯣꯛꯂꯒ ꯍꯣꯇꯦꯜꯗꯒꯤ ꯑꯣꯏꯅ ꯆꯥꯔꯒꯦ ꯍꯥꯏꯅ ꯃꯥꯁꯨ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯒ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯂꯣꯜꯂꯝꯗꯨꯅ ꯃꯍꯥꯛꯁꯨ ꯀꯣꯝꯄꯅꯤ ꯇꯝꯅ ꯂꯥꯛꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯝꯄꯅꯤ ꯌꯧꯔꯛꯂꯕꯗ ꯇꯣꯝꯊꯤꯟ ꯉꯥꯟꯕꯗꯨ ꯒꯥꯔꯤꯗꯨꯕꯨ ꯄꯥꯔꯛ ꯇꯧꯐꯝꯗ ꯈꯥꯝꯂꯝꯂꯒ ꯀꯝꯄꯦꯅꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯆꯤꯌꯔꯃꯦꯟꯒꯤ ꯔꯨꯝ ꯇꯝꯅ ꯆꯪꯈꯤ꯫ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯁꯨ ꯃꯣꯔꯅꯤꯡꯒꯤ ꯋꯤꯁ ꯀꯌꯥ ꯑꯃ ꯄꯤꯗꯨꯅ ꯃꯣꯏꯒꯤ ꯆꯤꯌꯔꯃꯦꯟꯕꯨ ꯑꯣꯛꯅꯩ꯫ ꯇꯣꯝꯊꯤꯟ ꯉꯥꯟꯕꯅ ꯔꯨꯝ ꯌꯧꯔꯛꯂꯕꯗ ꯑꯣꯚꯔꯀꯣꯠꯇꯨ ꯂꯧꯊꯣꯛꯂꯒ ꯆꯤꯌꯔꯗꯨꯒꯤ ꯃꯅꯤꯡꯗ ꯌꯥꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯁꯨ ꯆꯤꯌꯔꯗꯨꯗ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯐꯝꯊꯕꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯣꯡꯃꯇ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯅꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯃꯔꯨꯞ ꯇꯦꯜꯍꯩꯕꯒꯤ ꯀꯣꯜ ꯑꯣꯏꯔꯕꯗꯨꯗ ꯍꯔꯥꯎꯅ ꯐꯣꯟꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ, ꯌꯥꯝ ꯊꯤ ꯊꯥꯖꯗꯦ ꯍꯥꯏꯕ, ꯂꯣꯡ ꯇꯥꯏꯝ ꯅꯣ ꯁꯤ꯫ ꯐꯣꯟꯗꯒꯤꯁꯨ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯤꯇꯨ, ꯑꯗꯣ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯑꯁ ꯍꯧꯖꯤꯛꯇꯤ ꯀꯣꯝꯄꯅꯤ ꯌꯧꯔꯛꯇ ꯉꯥꯏꯔꯤꯗ, ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯀꯦ, ꯍꯣꯔꯦꯟ ꯃꯆꯥ ꯑꯝꯇ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯐꯔꯦ ꯐꯔꯦ ꯑꯩ ꯂꯥꯛꯑꯒꯦ ꯍꯣꯔꯦꯟꯗꯣ, ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯈꯔ ꯁꯥꯁꯤ꯫ ꯐꯅꯤ ꯐꯅꯤ, ꯍꯣꯏ꯫ ꯑꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯣꯏꯔꯥꯡꯗꯅ ꯄ꯭ꯔꯤꯌꯥ ꯑꯃꯗꯤ ꯆꯅꯨꯁꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛ ꯌꯧꯔꯛꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯅꯨꯁꯨ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯄꯤꯛꯂꯤꯉꯩ ꯍꯦꯛ ꯍꯦꯛ ꯁꯥꯟꯅꯐꯝ ꯑꯣꯏꯔꯝꯕ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯅ ꯃꯁꯥ ꯃꯔꯦꯡ ꯂꯣꯡꯗꯨꯅ ꯃꯀꯥ ꯂꯥꯝꯅ ꯍꯧꯔꯤꯕ ꯑꯃꯗꯤ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯤꯅ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯉꯝꯗꯕꯅ ꯅꯥꯄꯤ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯗꯨꯅ ꯑꯃꯗꯤ ꯅꯥꯀꯟ ꯑꯃꯗꯅ ꯀꯨꯕꯤ, ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯀꯌꯥꯅ ꯐꯩꯗꯣꯝ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯍꯧꯔꯤ꯫ ꯃꯗꯨ ꯄꯨꯝꯕꯗꯨ ꯀꯣꯏꯅ ꯌꯦꯡꯗꯨꯅ ꯆꯪꯂꯛꯄꯅ ꯏꯀꯣꯟ ꯀꯣꯟꯕꯗ ꯏꯪꯈꯣꯜꯒꯤ ꯃꯌꯥꯏꯗ ꯁꯉꯥꯏ ꯌꯨꯝꯁꯥ ꯑꯣꯏꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯍꯥꯟꯅꯗꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯂꯩꯔꯝꯕ ꯆꯅꯨ ꯍꯟꯗꯛꯇꯤ ꯊꯤꯡꯕ ꯉꯝꯗ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯄ꯭ꯔꯤꯌꯥꯅ ꯆꯅꯨꯒꯤ ꯃꯕꯣꯛꯄꯨ ꯀꯧꯔꯤ꯫ ꯑꯕꯣꯛ, ꯍꯣ ꯑꯕꯣꯛ, ꯀꯅꯥꯅꯣꯃ ꯂꯥꯛꯑꯦ, ꯑꯕꯣꯛ ꯇꯥꯕ꯭ꯔꯣ? ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯌꯦꯅꯈꯥꯗ ꯂꯩꯒꯤ ꯃꯈꯣꯡ ꯈꯔ ꯁꯣꯝꯂꯝꯕ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨ ꯐꯅ ꯑꯍꯟ ꯑꯣꯏꯔꯕꯁꯨ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯡꯅ ꯃꯁꯥꯗꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯆꯤꯟꯕꯁꯨ ꯇꯧꯗꯅ ꯏꯀꯟ ꯀꯟꯅ ꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯑꯍꯜ ꯂꯦꯡꯒꯥ ꯐꯥꯎ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯇ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯨꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯝ ꯀꯌꯥ ꯎꯔꯨꯗ꯭ꯔꯕ ꯃꯁꯨꯅꯨꯄꯤ ꯆꯅꯨꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯄꯤꯔꯥꯡꯁꯨ ꯆꯦꯟꯊꯗꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯁꯨꯕꯨ ꯆꯪꯉꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯅꯨꯁꯨ ꯑꯗꯨꯗ ꯃꯕꯣꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯃꯁꯨ ꯃꯕꯦꯟꯗꯨ ꯆꯦꯠꯅ ꯀꯣꯟꯅꯔꯤ꯫ ꯄ꯭ꯔꯤꯌꯥꯁꯨ ꯃꯗꯨ ꯎꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗ ꯑꯗꯨꯃꯛ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯃꯕꯣꯛꯅ ꯃꯁꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯥꯏ, ꯏꯁꯨꯕꯨ ꯑꯥꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯆꯅꯨꯁꯨ ꯀꯞꯅꯣꯛ ꯇꯧꯕ ꯃꯥꯏꯊꯣꯡꯗ ꯃꯉꯛꯇꯨ ꯍꯣꯏ ꯍꯥꯏꯅ ꯅꯣꯝꯂꯛꯂꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯕꯣꯛꯅꯅꯦ ꯉꯁꯤꯗꯤ ꯏꯁꯨꯒꯤ ꯑꯄꯥꯝꯕ ꯁꯣꯏꯕꯨꯝꯒ ꯉꯀ꯭ꯔꯥꯒ ꯊꯣꯡꯕꯤꯒꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯥꯏ ꯄ꯭ꯔꯤꯌꯥ, ꯅꯪꯁꯨ ꯆꯪꯉꯛꯎꯅꯦꯍꯦ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯑꯁꯤ ꯍꯥꯏꯅ ꯃꯁꯨ ꯑꯅꯤꯗꯨꯒ ꯃꯕꯣꯛꯇꯨꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯇꯝꯅꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯆꯅꯨ ꯑꯃꯗꯤ ꯄ꯭ꯔꯤꯌꯥꯁꯨ ꯃꯕꯣꯛꯄꯨ ꯍꯔꯥꯎ ꯊꯝꯃꯝꯗꯨꯅ ꯏꯝꯐꯥꯜ ꯇꯝꯅ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯥꯎꯃꯥꯅ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯄ꯭ꯔꯤꯌꯥ ꯒꯥꯔꯤꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯕꯤꯁꯅꯨꯄꯨꯔ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯒꯥꯔꯤ ꯑꯗꯨ ꯂꯦꯞꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄ꯭ꯔꯤꯌꯥ ꯆꯅꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯨꯝꯂꯛꯇꯨꯅ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗꯨ ꯍꯥꯡꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯇꯥꯟ ꯆꯥꯟꯅꯅ ꯄꯥꯝꯍꯩꯕ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯑꯃꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯄ꯭ꯔꯤꯌꯥꯒ ꯆꯅꯨꯒ ꯎꯕꯗ ꯒꯥꯔꯤꯗꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯈꯥꯝꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦ ꯆꯅꯨ, ꯒꯥꯔꯤ ꯌꯥꯗ꯭ꯔꯕꯣ? ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯆꯅꯨꯒ ꯄ꯭ꯔꯤꯌꯥꯒꯁꯨ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ
Januna khumduna Priya noina khumlaklami. Yadre pamhaiba. Pamhaiba su gari dagi kumlaklaga haifet yingi. Aduga hairaklami. Gari se workshop mamada purase. Ai loisilage. Kaisu waron. Asi haina makhoi ahumdo onsinaduna wari sari. Ngasi fauba tomthinganbagi masada Janu bu khambanbagi pot ama fauba polaktribani. Adubu laigi nungnam kholsisu angakpani. Ngasigi numit asida khambanba adu tomthinganbada faholagi haina. Masu magi marup tel haibaga nungtiladuda moirangda haitharakpaduda lambida Janu Priya amadi nupa amaga makhoi ahum maya higatlibadu tomthin manganbagi garigi glass adu haithabanina ubaduda mahak wakhalda sauning bahabadu puklakli. Adubu mahak tel haiba yauri haina masadu fathajari. Asumna numidang adugi pung taruk tarakpa matam aduda tomthinganbasu yunggi men door aduda paliba bel adu kingaklami. Janusu chakhumda janaba semlambadu tarakliba doorbell makholduda mahaksu hatu hatu thokjaraklami. Madugi matung door adu hanglakpada tomthinganbadu mahaki maithongda isaw sawbagi mami ama taribasi Januna aduma ubada khangba ngami. Janusu maduda ngaklap yengi adubu tomthinganbadi thong adu hek hanglakpaga Januda karisu hairamdana imungda ghamgam changki. Janusu tomthinganbana changkhrabada masu thongdu lolamlaga changaklami. Mahakna changakpa matamda tomthinganbadu ising glass ama filter dagi yaraga thakduna sofa duda magi tai adu khajiktang los tawraga famduna lerami. Adubu Januna manakta sangsilakpadu ubada fuk hogatuna magi katamna kaki. Janusu tingak maingak nana yengduna lehawi. Tomthinganbasu magi ka yawraklabada Januda mana sauningriba pumbadu magi ka yawraklabada asawba pumba phuduraklami. Magi hek changakpada lairiba flower vase adu hana makhutta paiduna langlaklami. Madugi matung leiramba pochai mikhai thugaiba horaklami. Pochai thugaibagi makhol kaya aduna Janusu makhadagi tarduna tomthinganbagi katamna jakhatlakduna thong adubu hangona thinduna kawraklami. Yambu se tabro thong sem ta hang Yambu Yambu tabro haimi thong adu fanakana Januna thilabasu madu hangniba. Adubu apaiba wakhal ama laktuna tomthinganbasu prap prap tholaklaga thong adu phatlauna hanglaga mahaki phamungda mo changsinduna mamaidu upsilaga hitki. Janusu thongduna hangaklabada mahaksu prap prap ka aduda changsilakpada leimaida taramdiba flower vase ki akaiba makup kaya lairi kharasu makhada taduna leiriba phirol kayana leimaida chairiba amadi phone atusu stimga phone ga tongan tongana taribadu ubada Januna poching adu prap prap khungkatuna table adugi mathakta pulap thamduna mahak famungda hipliba tomthinganbagi manakta saksilakduna hairaklam. Yambu isa nuwaitabro asumna itaptapna hanglakpa wahaiduda tomthinganbadu ngasai mana urakpadu amuk hanna urai. Maduda maha amu khoidok sokalakduna makhut aduna phamungi mon ama lamaga laktana leimaid langki. Janusu tawriba mawongduda mahaksu kari hairugani haibasu khangdrabani. Maramdi tomthinganbana si tawi haina karisu hairaktabaduda. Adubu Janu fana kuina tomthinganbana hairaklabadi haina leijai adubu karisu hairaktrabada mahaksu kanararoi khangladuna makhada kumtharakhi. Mathangi numitki ayukni bemu amadi chaurel macha mamongna leiriba mafam aduda chatkadabagi irang langni. Sanakya loibirabo thenkiniko magi nupina hairakliba wadu chaurelsu khulaklami. Hai mama sija hai haina aidi nupani na dum loirakani nupi noidi loire hairaga sum taw leibado tawnu taw. Hoi Sanakya loijare ngang dana matai manawani do loisinba loiraba matung macha mamonggi manaktamna driver na gari adubu thauduna thilaklami.
ꯄꯨꯡꯅ 12 ꯇꯥꯔꯕ ꯑꯗꯨꯋꯥꯏꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯕꯦꯃꯨ ꯃꯆꯥ ꯃꯃꯧꯒꯤ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯀꯨꯝꯂꯛꯂꯒ ꯒꯦꯠꯇꯨ ꯍꯥꯡꯗꯨꯅ ꯆꯪꯂꯛꯂꯒ ꯃꯦꯟ ꯗꯣꯔ ꯑꯗꯨꯗꯒꯤ ꯕꯦꯜ ꯑꯗꯨ ꯈꯤꯡꯉꯤ꯫ ꯆꯅꯨꯁꯨ ꯈꯤꯡꯉꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯇꯍꯥ ꯇꯍꯥ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯉꯤ꯫ ꯃꯗꯨꯗ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨ ꯑꯣꯏꯔꯝꯕꯗꯨꯗ ꯃꯍꯥꯛꯁꯨ ꯃꯣꯃꯣ ꯅꯣꯛꯄ ꯃꯥꯏꯊꯣꯡꯅ ꯏꯃꯨꯡꯂꯣꯝꯗ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ꯫ ꯕꯦꯅꯨ ꯑꯃꯗꯤ ꯆꯥꯎꯔꯦꯜꯁꯨ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯂꯕ ꯃꯇꯨꯡ ꯆꯅꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣꯗꯤ ꯂꯩꯈꯤꯕ꯭ꯔꯥ? ꯂꯩꯈꯤ ꯏꯃꯥꯁꯤ, ꯑꯩ ꯀꯧꯖꯔꯛꯀꯦ꯫ ꯆꯅꯨꯗꯨ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯒꯤ ꯔꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯍꯪꯂꯒ ꯂꯩꯔꯝꯂꯤꯕ ꯊꯣꯡ ꯑꯗꯨ ꯈꯤꯇꯪ ꯏꯟꯊꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯤ ꯃꯥꯒꯤ ꯇꯦꯔꯦꯁꯇꯨꯗ ꯐꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯅ ꯆꯪꯂꯛꯄ ꯎꯕꯗ ꯇꯣꯝꯊꯤꯟꯉꯥꯟꯕ ꯀꯔꯤꯁꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ꯫ ꯆꯅꯨꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯝꯕꯣ, ꯃꯈꯥꯗ ꯑꯝꯇ ꯀꯨꯝꯕꯤꯔꯛꯑꯣ, ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯒ ꯂꯥꯛꯍꯧꯋꯦ꯫ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯨ ꯆꯅꯨꯒꯤ ꯋꯥꯍꯩꯗꯨꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯈꯥꯗ ꯀꯨꯝꯈꯤ꯫ ꯆꯅꯨꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤꯕꯅꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯨꯕꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯃꯥꯕꯨ ꯏꯒꯅꯣꯔ ꯇꯧꯔꯤꯕ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯃꯀꯨ ꯂꯥꯛꯍꯧꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯁꯨ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯃꯃꯥꯇꯣꯟ ꯁꯨꯟꯗꯔꯤ ꯃꯥꯒꯤ ꯐꯣꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯀꯝꯗꯧꯔꯤ? ꯐꯣꯟꯗꯒꯤꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯅꯤ ꯍꯥꯏꯔꯛꯂꯤꯕꯗꯨꯅ꯫ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯄꯗꯤ ꯌꯥꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯊꯨꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯍꯣꯏ, ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯁꯤ, ꯑꯗꯨꯕꯨ ꯑꯩ ꯅꯪꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯕ ꯄꯥꯝꯃꯤ꯫ ꯍꯣꯏ, ꯎꯅꯁꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯔꯣꯏ, ꯑꯩ ꯃꯇꯝ ꯑꯃ ꯊꯥꯔꯛꯀꯦ꯫ ꯍꯣꯏ, ꯊꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯈꯤ꯫ ꯁꯨꯟꯗꯔꯤꯒꯤ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯕꯒ ꯃꯈꯨꯠꯇ ꯐꯣꯇꯣ ꯌꯥꯎꯕ ꯐꯣꯇꯣ ꯐ꯭ꯔꯦꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯒ ꯇꯨꯀꯠꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯧꯅ ꯅꯣꯛꯂꯤ꯫ ꯌꯨꯝꯗꯨ ꯃꯤ ꯂꯩꯔꯝꯗꯕꯒꯤꯁꯨ ꯃꯥꯅ ꯀꯨꯁꯤ ꯇꯧꯕ ꯌꯥꯕꯅꯤ ꯃꯍꯥꯛꯅ꯫ ꯃꯄꯨꯔꯣꯏꯕꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯆꯅꯨ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯅꯁꯨ ꯈꯪꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅꯗꯤ ꯍꯧꯈꯤ꯫ ꯃꯅꯨꯡ ꯀꯟꯕ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯍꯥꯏꯗꯣꯛꯇꯅ ꯑꯗꯨꯃꯛ ꯐꯨꯝꯗꯨꯅ ꯊꯝꯖꯤꯟꯈꯤꯕꯅ ꯆꯅꯨꯁꯨ ꯍꯪꯂꯨꯕ ꯇꯟꯕꯒ ꯑꯅꯤꯗꯨ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯐꯝ ꯑꯃꯠꯇ ꯁꯦꯡꯅ ꯇꯝꯅꯈꯤꯗꯅ ꯍꯧꯈꯤ ꯃꯇꯝ ꯑꯗꯨ꯫ ꯅꯣꯡꯃ RK ꯀꯣꯁꯃꯦꯇꯤꯛ ꯀꯣꯝꯄꯦꯅꯤꯒꯤ CEO ꯔꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯅꯨ ꯐꯥꯏꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯤꯛꯂꯥꯒ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯂꯤ꯫ ꯆꯅꯨꯅ ꯂꯤꯛꯂꯥꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯤꯛꯂꯥ, ꯁꯤꯒꯤꯁꯦ ꯅꯪꯅ ꯈꯔ ꯄꯤꯔꯝꯃꯣ ꯃꯦꯅꯦꯖꯔꯗꯨꯗ꯫ ꯍꯣꯏ ꯃꯦꯝ, ꯑꯗꯣ ꯁꯤꯁꯦ ꯃꯦꯝ꯫ ꯆꯅꯨꯁꯨ ꯂꯤꯛꯂꯥꯅ ꯍꯥꯏꯔꯤꯕꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯌꯥꯔꯦ, ꯁꯤꯗꯤ ꯑꯗꯨꯝ ꯇꯞꯅ ꯇꯧꯔꯒꯦ, ꯑꯇꯩꯁꯤꯅ ꯅꯪꯅ ꯄꯨꯈ꯭ꯔꯣ꯫ ꯍꯣꯏ ꯃꯦꯝ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯤꯛꯂꯥꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯦꯝꯒꯤ ꯐ꯭ꯔꯦꯝꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯑꯃ ꯃꯃꯤꯡꯅ ꯄꯥꯝꯍꯩꯕ ꯀꯧꯏ, ꯑꯗꯨ ꯂꯥꯛꯍꯧꯋꯦ, ꯊꯥꯖꯤꯜꯂꯛꯄ ꯌꯥꯒꯗ꯭ꯔꯥ ꯃꯦꯝ? ꯆꯅꯨꯁꯨ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯥꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯪꯍꯜꯂꯣ, ꯑꯗꯨꯒ ꯀꯣꯐꯤ ꯑꯅꯤꯇꯪꯒ ꯁꯦꯝꯃꯛꯑꯣ꯫ ꯍꯣꯏ ꯃꯦꯝ꯫ ꯂꯤꯛꯂꯥꯁꯨ ꯊꯣꯛꯈ꯭ꯔꯗꯨꯅ ꯄꯥꯝꯍꯩꯕꯕꯨ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯗ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯦꯟ ꯑꯥꯏ ꯀꯝ ꯏꯟ ꯃꯦꯝ? ꯆꯅꯨꯁꯨ ꯌꯦꯡꯈꯠꯂꯛꯄꯅꯤ, ꯃꯗꯨꯗ ꯄꯥꯝꯍꯩꯕ ꯑꯣꯏꯔꯝꯕꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯪꯉꯛꯑꯣ, ꯌꯥꯝ ꯊꯥꯖꯗꯤꯌꯦ꯫ ꯄꯥꯝꯍꯩꯕꯁꯨ ꯅꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯐꯝꯃꯣ꯫ ꯄꯥꯝꯍꯩꯕ ꯆꯅꯨꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯐꯝꯊꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯑꯩꯈꯣꯏ ꯃꯦꯝꯁꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯄ ꯅꯪꯁꯨ꯫ ꯑꯗꯣ ꯀꯩ ꯂꯩꯒꯦ? ꯅꯠꯇ꯭ꯔꯒ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯦ꯫ ꯑꯗꯣ ꯅꯪꯒꯤ ꯀꯟꯇꯦꯛ ꯅꯝꯕꯔꯁꯨ ꯂꯧꯒꯦ꯫ ꯍꯣꯏ, ꯄꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯆꯅꯨ ꯃꯥꯒꯤ ꯇꯦꯕꯜꯗ ꯍꯥꯞꯂꯤꯕ ꯗ꯭ꯔꯋꯔꯗꯒꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯀꯥꯔꯗ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯥꯝꯍꯩꯕꯗ ꯄꯤꯔꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯁꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯀꯥꯔꯗꯅꯦ, ꯁꯤꯗ ꯄꯨꯂꯞ ꯌꯥꯎꯔꯕꯅꯤ꯫ ꯄꯥꯝꯍꯩꯕꯁꯨ ꯆꯅꯨꯅ ꯄꯤꯔꯛꯂꯤꯕꯗꯨꯕꯨ ꯂꯧꯗꯨꯅ ꯍꯥꯏꯐꯦꯠꯇꯤ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ RK ꯎꯡꯕꯤ ꯆꯅꯨꯗꯦꯕꯤ꯫ ꯆꯅꯨꯁꯨ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯅꯤ, RKꯅꯤ꯫
ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯂꯤꯛꯅꯥꯅ ꯊꯥꯡꯊꯔꯛꯇ ꯉꯥꯏꯔꯤꯕ ꯃꯅꯤꯟꯅ ꯐꯣꯡ ꯐꯣꯡ ꯀꯥꯕ ꯀꯣꯐꯤ ꯀꯞ ꯑꯅꯤꯗꯨ ꯇ꯭ꯔꯦꯗ ꯍꯥꯞꯂꯒ ꯄꯨꯔꯛꯇꯨꯅ ꯆꯅꯨꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯝꯗꯨꯅ ꯃꯦꯝ ꯀꯣꯐꯤ ꯌꯥꯔꯦ ꯌꯥꯔꯦ ꯊꯝꯃꯣ ꯊꯝꯃꯣ ꯑꯗꯣ ꯄꯥꯝꯍꯩꯕ ꯃꯥꯅ ꯑꯩꯒꯤ ꯑꯦꯁꯤꯁꯇꯦꯟ ꯂꯤꯛꯂꯥ ꯑꯗꯨꯒ ꯂꯤꯛꯂꯥ ꯃꯥꯅ ꯑꯩꯒꯤ ꯑꯣꯜ ꯀ꯭ꯂꯥꯁꯃꯦꯠ ꯄꯥꯝꯍꯩꯕ ꯑꯣ ꯅꯥꯏꯁ ꯇꯨ ꯃꯤꯠ ꯌꯨ ꯂꯤꯛꯂꯥ me too. ꯑꯗꯨꯗꯤ ꯃꯦꯝ ꯑꯩ ꯑꯃꯨꯛ ꯍꯣꯏ ꯅꯁꯨ ꯇꯧꯖꯔꯨꯔꯣ ꯑꯁꯤ ꯍꯥꯏꯅ ꯂꯤꯛꯂꯥꯁꯨ ꯑꯃꯨꯛ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯔꯕ ꯇꯨꯡꯗ ꯄꯥꯝꯍꯩꯕꯁꯨ ꯆꯠꯈꯤ ꯀꯝꯄꯦꯅꯤ ꯑꯥꯋꯔꯁꯨ ꯂꯣꯏꯔꯛꯂꯗꯨꯅ ꯆꯅꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯍꯥꯟꯅ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯅꯨꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯉꯁꯤꯗꯤ ꯌꯥꯝ ꯉꯜꯂꯝꯃꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯒ ꯈꯠꯅꯔꯝꯃꯅꯤ ꯑꯁꯤ ꯈꯟꯗꯅ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯉꯥꯏꯍꯥꯛꯇꯤ ꯄꯣꯊꯥꯕ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄꯗꯨꯗ ꯆꯅꯨꯗꯨ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯑꯗꯨꯗ ꯍꯋꯥꯏ ꯃꯪꯒꯟ ꯈꯔ ꯏꯔꯣꯜꯅꯕ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯁꯇ ꯊꯥꯡꯒꯠꯇꯨꯅ ꯀꯥꯝꯗꯦ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯏꯁꯤꯡ ꯑꯝꯇ ꯐ꯭ꯔꯤꯖꯇꯒꯤ ꯂꯧꯔꯨꯒꯦ ꯍꯥꯏꯅ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯆꯅꯨꯒꯤ ꯐꯣꯟꯗꯨꯗ ꯃꯦꯁꯦꯖꯀꯤ ꯔꯤꯡ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯆꯅꯨ ꯀꯣꯟꯅ ꯌꯦꯡꯒꯦ ꯈꯟꯅ ꯌꯦꯡꯂꯨꯗꯦ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯤ ꯃꯥꯒꯤ ꯏꯁꯤꯡꯗꯨ ꯕꯣꯇꯜ ꯂꯧꯗꯨꯅ ꯊꯣꯛꯂꯒ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯊꯝꯂꯛꯄꯒ ꯆꯅꯨꯒꯤ ꯐꯣꯟ ꯁ꯭ꯀ꯭ꯔꯤꯟꯗ ꯃꯦꯁꯦꯖ ꯑꯃ ꯑꯟꯅꯣꯟ ꯅꯝꯕꯔꯗꯒꯤ ꯆꯣꯡꯊꯣꯛꯂꯛꯀ ꯍꯥꯏ ꯆꯅꯨ ꯑꯩꯅꯦ ꯄꯥꯝꯍꯩꯕ ꯀꯩꯗꯧꯔꯤꯒꯦ ꯑꯁꯨꯝ ꯍꯥꯏꯅ ꯊꯥꯔꯛꯂꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯇꯤꯡ ꯂꯥꯎꯈꯤꯗꯨꯅ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯆꯅꯨꯗ ꯁꯥꯎꯕꯗꯨꯒ ꯄꯥꯁꯤꯟꯅꯗꯨꯅ ꯋꯥꯈꯜ ꯑꯝꯇ ꯈꯟꯊꯗꯨꯅ ꯐꯣꯟ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗ ꯂꯪꯈꯤ ꯆꯅꯨꯁꯨ ꯐꯣꯟ ꯂꯪꯈꯤꯕ ꯃꯈꯣꯜ ꯇꯥꯕꯗ ꯐꯤꯡꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯄ꯭ꯂꯦꯠꯇꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ